Martian pothaba yade. Haina haina loyagidi phai. Luhong kay hongbagi thauram pangthokpa natte. Makhoigi mission aduna mai paklaga tapna ingna pangthokpa yaba thauram oiri. Madugidi amaromda araibani. Paikhomba so atumangai. Nupido mafam chaba ama yenglaga thamkiba yari. Maraksida laisi henbigi khanbadani mana wariba. Asengba maramse haidoklagasu nupiduna amadi imong manung singna athingba ayetpa pirakpasu tambangamde khalli. Adugi tonganba matha amasu nupaduna sasinba pamde. Wakhal mayamsida makokto sarabani. Laisi henbina halakpada mapuroibasu halaktuna leirambaduda khitangdi thakatpa pokjai. Martian so suklaptauna yenglai. Kadai chaloiba nangna? Haidi kaino. Kadai chaloge hangmana ina hangido? School da. Kadai school da? Aina hana tamlamba school ki lambi paringduda. Kai thabake? Sum. Nupi na koi chachatpa yam pambro. Matam phatrakanchida. Kanada hairamge nang aduda chatkanina. Ima sida thabak ama chatloge hairambani. Thabak ama chatke hairamboiradi kai thabakno nangna chatluise. Nupido khumpham khangdi. Nupado haugalakuna. Nupi magi naktamna changsilaktuna. Ai mai chawchawna leiri. Luhongbasu chahi phawba phadri. Shida nangna naningna kha tambasu yam pamishina kaigino. Nangna shida chatkani. Thabak simma tawdoina hairadi. Aingonda phone tawraga marol ama tangwairasu haipam thoktabra. Martian oirakliba phibam sida masadu ipada pakhatjabani. Magi nupida yeknabana khudong chaba laukhidra haiba wakhal sida pakhatpa pokpani. Magi asonba side amata yeknaba singda khanghaningde. Yare napi narol gado hongdo matungdine nang chatawba ma tawdawba ma leibada yambungna hana hairam. Aduga juisamda semo ayingba nang fi hongba loiraga. Nupidusu hoi haiba paukhumse piramduna changkhri. Martian changkhribiduda yenghauduna. Ai nupina marol ama gyan tasilaktabani. Kamai ngangnadoino khangdi. Tathi jairurasu mabuk ningse kaisu nattabada hekta nungsikhidawriba. Pakhang punchidu nungaibanida. Laisi henbesu mapuroibana ayingba thakke haikibaduda mamai mamit tathoklaba tongda coffee machugi suituma honglaga kumthari. Freeze dagi hai mahidu lauthokduna likli glass to mari puthokduna hairaga tray da hapduna ningthembo hana thirai. Mapandasu phamlamde kadasu leiba udabaduda leikolda leiramlani khangbana leikolomda lai. Khanbaga tawbaga leima ningthem anido hauriba leipambi singdugi makhongda haujilakpa napi singdo foiduna leirami. Maku manimgi matauda maithong nokphetna yengjarui. Makokto khajiksu kuptuna changlai. Imasi hai mahi leimaso makhuto phat kanthokduna mamauda yenglaklaga. Haima imauna semla aboye. Imasune haujikta khawgang neida haina khalamlibani. Aduda thamlamo. Sanadi halak haurabro. Hoi imasi halak haure. Laisi henbiso hai mahi glass ani thamlamduna changkhri. Leima ningthem anido wari tawhawi. Ningthemna phakreda aigi mose. Adubudi kaino leima aina kak hatuna thiba imaunabu soi haibro. Yare phabu pharaba nangidi aina tawba haiba wahai shita adamakna chinduda paktuna laikhrabani. Haima aibo aina tawdaba thabakta tawi haina haibro. Yare se samkya wabana suloi lau namauna puraklamba hai mahi se hauna amukta thausi. Hoi wahai se haiduna makhuto sengna lei chainaba thamliba isingdudagi maktuna kallaga hamdoi. Laisi henbiso sinthagi nakta laktuna hai mahido piramlaga ikon konbada mapuroibagi nakta lai. Yambo hai mahi haibada sida leijari. Kaigino yam koiride. Imasiga babunga ki pirure aduga muk ichan gi piroba. Martian su hai mahido lauduna. Ichando khara su thaudaraga sijino. Nangna loimak yumgi asuk yamba thabak singse honaba ngamba nate. Ngamba ngamdaba ngakta gi sunatana. Sidai kethok hankhraga haying migi mayumda yararoi. Ai ikai
ꯑꯩꯅꯕꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣꯗ ꯌꯥꯝꯕꯣ ꯃꯤꯡꯒꯧꯅ ꯌꯥꯗꯕꯩ ꯀꯧꯔꯁꯨ ꯆꯍꯤ ꯃꯥꯅ ꯍꯟꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯂꯧꯕꯤꯔꯣꯏ ꯃꯥꯔꯁꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡꯕꯨ ꯆꯤꯡꯊꯗꯨꯅ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯐꯝꯍꯜꯂꯤ ꯑꯕꯦꯝꯃ ꯌꯥꯝꯕꯨꯡ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯒ ꯁꯤꯟꯊꯥꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁꯤꯐꯥꯎꯗꯤ ꯚꯥꯞ ꯇꯥꯕ꯭ꯔꯥ ꯅꯨꯄꯤꯒꯤꯗꯤ ꯑꯔꯦꯞꯄ ꯆꯍꯤ ꯂꯩꯇꯦ ꯅꯪꯅ ꯐꯅ ꯑꯉꯥꯡ ꯑꯣꯏꯔꯁꯨꯅꯦ ꯑꯩꯅ ꯍꯟꯕ ꯃꯤ ꯑꯃꯅꯗꯤ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯃꯊꯛ ꯊꯣꯡꯕ ꯑꯃꯒꯨꯝ ꯏꯀꯥꯏ ꯈꯨꯝꯅꯗꯣꯏꯅꯤ ꯑꯗꯨꯒ ꯅꯪꯅ ꯆꯍꯤ ꯃꯌꯥꯝ ꯑꯃ ꯌꯥꯝꯃꯁꯨ ꯑꯩꯅ ꯅꯪ ꯂꯧꯔꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯝꯕ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕꯒꯤ ꯋꯥꯗꯣ ꯅꯪꯅ ꯇꯥꯗꯣꯏꯅꯤ ꯑꯇꯣꯞꯄ ꯃꯌꯥꯝꯁꯦ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯁꯤꯟꯊꯥꯁꯦ ꯅꯪꯒꯤꯁꯨ ꯃꯈꯥ ꯊꯥꯕ ꯑꯣꯏꯔꯕꯅꯤ ꯃꯅꯝ ꯍꯥꯏꯕꯁꯤꯗꯕꯨ ꯑꯅꯤꯁꯨꯕ ꯏꯃꯥꯅꯦ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯃꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯥꯅꯁꯨ ꯂꯧꯗꯕ ꯌꯥꯔꯣꯏ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ ꯁꯅꯥ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯑꯩꯅ ꯈꯣꯟ ꯈꯔ ꯀꯟꯈꯤꯕꯩ ꯁꯥꯎꯅꯤꯡꯗꯦꯗ ꯑꯩꯅ ꯁꯣꯏꯕꯒꯤ ꯁꯥꯎꯕꯕꯨ ꯀꯩꯒꯤ ꯑꯩꯅ ꯋꯥꯔꯧꯗꯣꯏꯅꯣ ꯌꯥꯝꯕꯨꯡꯅ ꯄꯥꯈꯠꯄꯒꯤ ꯍꯥꯏꯈꯤꯕꯅꯤ ꯅꯪꯅ ꯁꯤꯗ ꯆꯠꯀꯦ ꯌꯥꯝꯕꯨꯡ ꯑꯩ ꯁꯤꯃ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩꯅꯁꯨ ꯅꯪꯅ ꯇꯧꯔꯤꯗꯣ ꯈꯪꯕꯅꯤꯅ ꯑꯃ ꯇꯧꯔꯁꯨ ꯂꯥꯏꯅ ꯈꯪꯕ ꯉꯝꯗꯣꯏꯕ ꯅꯪꯕꯨ ꯆꯦꯛꯁꯤꯟꯗꯣꯏꯕ ꯍꯣꯏ ꯃꯇꯨꯡꯗꯗꯤ ꯍꯥꯏꯒꯦ ꯅꯪꯅ ꯆꯠꯊꯣꯛꯅꯤꯡꯕ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯀꯥꯎꯒꯅꯨ ꯌꯨꯝꯗ ꯂꯩꯕ ꯑꯉꯥꯡ ꯑꯃ ꯑꯩ ꯍꯥꯏꯅꯒꯦ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯈꯨꯗꯣꯡ ꯆꯥꯔꯛꯇꯕꯗ ꯌꯥꯔꯤꯈꯩꯕꯨꯗꯤ ꯌꯥꯝꯕꯨꯡꯅ ꯇꯧꯅꯤꯗ ꯑꯗꯨꯗ ꯅꯨꯄꯥꯅꯤꯅ ꯊꯕꯛ ꯆꯠꯊꯣꯛꯄ ꯑꯔꯨꯕ ꯂꯥꯛꯄ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯒꯤꯅꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃ ꯍꯦꯛꯇꯗ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯖꯊꯣꯛꯄ ꯌꯥꯕ ꯃꯇꯝꯁꯨ ꯑꯣꯏꯗ꯭ꯔꯕꯅꯤ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕ ꯂꯥꯏꯖꯒꯤ ꯃꯥꯏꯊꯣꯡꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯁꯦꯡꯅ ꯄꯥꯝꯃꯨꯖꯩ ꯂꯥꯏꯖꯒꯤ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯣ ꯑꯗꯨꯛ ꯄꯥꯝꯃꯨꯅ ꯂꯨꯅ ꯈꯟꯖꯕꯤ ꯃꯍꯥꯛꯅ ꯑꯀꯤꯕ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤꯗꯃꯛ ꯃꯥꯏꯊꯣꯡꯗ ꯎꯔꯨꯝ ꯂꯥꯡꯁꯤꯟ ꯂꯩꯈꯤꯕ ꯑꯋꯥꯕ ꯁꯛꯇꯝ ꯂꯣꯏꯅꯈꯤꯕ ꯃꯥꯒꯤ ꯃꯥꯡꯗꯅ ꯑꯁꯦꯡꯕ ꯃꯤꯅꯣꯛꯀꯤ ꯃꯥꯏꯈꯨꯝ ꯎꯞꯈꯤꯕ ꯃꯌꯥꯝꯁꯤ ꯈꯪꯅ ꯈꯪꯅ ꯎꯅ ꯎꯅ ꯈꯪꯁꯤꯟꯅꯗ ꯁꯥ ꯂꯩꯕ ꯅꯨꯄꯤ ꯃꯥꯅ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯅꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯂꯥꯏꯖꯅ ꯇꯝꯆꯥ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜꯗ ꯏꯈꯪ ꯈꯪꯅ ꯑꯍꯥꯎ ꯀꯩꯗꯧꯔꯒꯦ ꯏꯄꯥ ꯄꯥꯈꯠꯂꯤꯗꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯝꯆꯥ ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯅꯣꯡ ꯅꯤꯅꯤꯁꯦ ꯅꯁꯥ ꯉꯝꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯑꯩꯕꯨ ꯑꯄꯤꯛꯄ ꯑꯉꯥꯡꯂꯣ ꯑꯩꯈꯣꯏꯅꯤ ꯂꯣꯏꯅꯔꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡ ꯈꯛꯇꯔꯥ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯐꯧꯋꯥ ꯂꯣꯠꯄ ꯄꯥꯝꯕꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯂꯣꯌꯥꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯃꯣꯟꯅ ꯐꯥꯔꯛꯂꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯥꯁꯨ ꯂꯥꯏꯖꯥ ꯑꯩ ꯈꯛꯇ ꯊꯃꯣꯏꯗ ꯎꯝꯁꯤꯟꯗꯨꯅ ꯊꯝꯕ ꯃꯔꯧ ꯂꯩꯕ ꯃꯤ ꯃꯥꯜꯍꯟꯕꯤꯒꯅꯨ ꯅꯪꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅꯤꯡꯉꯥꯏꯁꯦ ꯈꯔꯗꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯂꯥꯏꯖ ꯉꯛꯆꯥꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗ ꯌꯦꯡꯂꯛꯏ ꯄꯥꯏꯈꯣꯝꯕ ꯏꯔꯥ ꯊꯥꯡꯂ ꯃꯤꯠꯇꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪꯒꯤ ꯃꯤꯅꯣꯛ ꯈꯛꯇ ꯄꯥꯝꯖꯕ ꯅꯪꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛꯇꯕꯨ ꯉꯥꯎꯖꯕ ꯑꯩꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯦ ꯍꯥꯏꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂ ꯐꯥꯎꯕꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯀꯤꯕ ꯃꯁꯥ ꯀꯣꯟꯅꯗꯨꯅ ꯍꯤꯡꯕꯒꯨꯝ ꯇꯧꯔꯤꯕ ꯅꯪꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯔꯣꯜꯁꯨ ꯏꯐꯝꯗ ꯍꯥꯏꯗꯨꯅ ꯈꯪꯍꯟꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯥꯏꯖꯥ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤ ꯃꯤꯀꯨꯞꯁꯤꯗꯁꯨ ꯍꯥꯏꯔꯤ ꯅꯪꯒꯤ ꯍꯛꯆꯥꯡꯇꯕꯨ ꯃꯤꯇꯥꯕ ꯑꯄꯥꯝꯕꯗꯃꯛ ꯃꯤꯀꯨꯞ ꯈꯔ ꯈꯛꯀꯤ ꯐꯥꯎꯕ ꯑꯗꯨ ꯀꯔꯝ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯁꯛꯇꯣ ꯑꯩꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯇꯝꯆꯥꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯥꯡꯕꯨ ꯄꯥꯏꯗꯨꯅ ꯋꯥꯁꯛꯂꯤ ꯅꯪꯕꯨ ꯃꯪꯂꯥꯟ ꯇꯥꯏꯕꯝ ꯈꯪꯗꯨꯅ ꯑꯣꯠꯍꯜꯂꯤꯕ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯥꯡꯍꯟꯗꯨꯅ ꯅꯪꯒꯤ ꯑꯀꯤꯕ ꯀꯣꯛꯍꯟꯒꯅꯤ ꯋꯥꯁꯛꯁꯦ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯑꯁꯦ ꯅꯪꯒꯤꯗꯃꯛ ꯊꯥꯒꯅꯤ ꯃꯗꯨꯗ ꯑꯩ ꯆꯤꯡꯅꯕ ꯑꯀꯤꯕ ꯄꯣꯛꯀꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯀꯔꯝꯕ ꯅꯨꯄꯤꯅꯗꯤ ꯋꯥꯍꯩꯗꯨꯗ ꯑꯄꯦꯟꯕ ꯐꯥꯎꯗꯕꯕꯨ ꯉꯝꯒꯅꯤ ꯊꯥꯖꯔꯨꯗꯦ ꯑꯁꯤ ꯌꯧꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯏꯖ ꯅꯨꯄꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯊꯝꯆꯥ ꯑꯩꯒꯤꯗꯃꯛ ꯑꯁꯤ ꯌꯧꯅ ꯈꯟꯕꯤꯔꯝꯅꯤ
ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯈꯤꯗꯕꯅꯤ ꯅꯝꯆꯥ ꯍꯧꯈꯤꯕ ꯄꯨꯛꯅꯤꯡꯁꯤꯡꯗꯨꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯕꯁꯨ ꯂꯦꯞꯂꯒꯦ ꯅꯪꯒꯤꯗꯃꯛ ꯃꯃꯣꯟ ꯅꯣꯛꯅꯁꯨ ꯍꯤꯡꯂꯒꯦ ꯃꯄꯣꯛꯁꯤ ꯈꯛꯇ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯕꯁꯦ ꯑꯄꯦꯟꯕ ꯄꯣꯛꯇꯤꯌꯦ ꯂꯦꯝꯍꯧꯔꯤꯕ ꯃꯄꯣꯛꯁꯤꯡꯗꯁꯨ ꯑꯁꯨꯝꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤꯗꯃꯛ ꯄꯣꯛꯂꯝ ꯅꯨꯡꯁꯤꯒꯤ ꯂꯨꯔꯕ ꯏꯆꯦꯜꯗ ꯆꯦꯟꯊꯔꯤ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯁꯨ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯂꯥꯞꯅꯕ ꯀꯥꯏꯅꯕ ꯍꯔꯥꯎꯅ ꯄꯨꯟꯈꯤꯕ ꯅꯣꯛꯅ ꯂꯣꯏꯅꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯡꯀꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯨꯔꯕ ꯇꯨꯡꯁꯤꯗ ꯉꯁꯤꯗꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯅꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯂꯕꯗ ꯀꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯀꯅꯥꯅ ꯄꯖꯦꯡ ꯐꯤꯔꯥꯜ ꯑꯗꯨꯕꯨ ꯑꯅꯤꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯕ ꯉꯝꯂꯨꯅꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯤ ꯂꯣꯌꯥꯅ ꯄꯥꯎ ꯐꯥꯎꯔꯛꯈꯤꯗꯕ ꯅꯣꯡꯃꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯃꯤꯀꯨꯞ ꯀꯥꯡꯗ ꯌꯦꯠꯇꯣꯏꯗ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯗꯣ ꯀꯩꯒꯨꯝꯕ ꯑꯃ ꯏꯋꯥꯠ ꯋꯥꯠꯂꯕꯒꯨꯝ ꯐꯥꯎꯕ ꯍꯧꯔꯛꯏ ꯐꯣꯟꯗꯣ ꯃꯥꯅ ꯇꯧꯔꯁꯤꯔ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯁꯠ ꯍꯦꯛꯇ ꯇꯧꯕꯗꯣ ꯏꯇꯟ ꯇꯜꯂꯤ ꯇꯧꯐꯝ ꯈꯪꯗ ꯋꯥꯆꯦꯞ ꯆꯪꯗꯨꯅ ꯁꯨꯝ ꯏꯁꯇꯦꯇꯁꯇꯨ ꯆꯤꯡꯗꯨꯅ ꯌꯦꯡꯉꯤ ꯊꯋꯥꯏ ꯇꯥꯅ ꯊꯑꯣꯏꯅ ꯌꯦꯡꯂꯨꯕꯗꯤ ꯅꯠꯇꯦ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯁꯨꯝ ꯌꯦꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯎꯔꯤ ꯉꯔꯥꯡꯒ ꯉꯁꯤꯒꯒꯤ ꯂꯣꯌꯥꯒꯤ ꯁ꯭ꯇꯦꯇꯁ ꯄꯔꯦꯡꯗꯣ Relationships are like glass. Sometimes it's better to leave them broken than try to hurt yourself putting it back together. Bathangidana. Sometimes it's very hard to move on, but once you move on, you will realize it was the best decision you have ever made. It's hard to forget someone who gave you so much to remember. Mathangi status dana loyado nupi amaga nakna leptuna kapa photo da haplaga caption dani iri. Relationships don't last because of the good time. They last because the hard time we are handled with love and care. Sinthai status tugi reply oina like to emoji mathazilli. Thamoi da pamuna luna thamlakhibado makeup sigi oire ko haina wakhal thamoi anina khanduna thak thak niklaba khutuna nupa magi number du block tawshilli oina duna mamangam tawkhiba natte waroba khudingmak punchina duna tawkhibani hanglaroi leplaroi khongpham sukhan sintha makhuta pairamba phone do saphu amada khanglanglangki hojik su thasaba ngamdabana ma masado tawpham lapham khangde adubu nupido mapi marik ama sinthaduna kapte loyaso sinthana like tawrakpa status to masana changduna yengjarui ingaw ngawi nupado masado ngawkhibaduna henjinkhri khanglakpada status to prap thuna kaktuna sinthagi number da phone tawi nupidugi phone duda switch off hairakpana henkhri masado laitadaba phamungdagi fan chongthaduna gari sodo ta paiduna makhada senthari kanana su hanglakpaga khumlamdana numit taramdaiduda gari do pai khai thori minute 15 da mafam da yaukiba khanghaude get yaubaga marshal da phone tawi amadu su pairi kai lerige loya ai dum changlakpa yaba natro changlo loya su masana get to hanglaga changlei marshal su loya na lai haibaga komthara abani kaidorage nungdang taramdai shida sintha laikibra leishin bidam da phazana themalo kaidorage aina khre henjinkhre status to henthoi biga kapa photo do status tham leirame caption gado ai gyanam da haudre ai suri kaino nang dori dubo nangi dudi kanana bashin bakaude mangna bashin bakawi loya nang wakhal sati ni yaude aduga na piduga nanga ka hina nakshina baman bamong do aina sto mabunga moina ichalgi damakta pamde atope hiram amada puthokduna lapna da bamatam kharagi sinchai badugi aina su hoi haikibani nupiga maja tawbagi waridi yaukidabra haina khalle loyaso mana tawribadu soire khangbana wa haide mamai non tha tumin lei matangduda leksi hen mi pakhatna kauri yambong leksi hen bigi khonjel duda marshando nupidugi maikai romda senchilai oiram liba matawduda lawai satkre ijan chadobe marshal sinthagi makhutto
ꯅꯨꯄꯤꯗꯨꯒꯤ ꯐꯤꯗꯣ ꯆꯤꯡꯕꯩ ꯀꯩꯕꯩ ꯇꯧꯗꯨꯅ ꯌꯦꯠꯁꯤꯜꯂꯒ ꯄꯣꯝꯈꯠꯂꯤ꯫ ꯊꯤꯟꯊꯗꯅ ꯒꯦꯔꯦꯖ ꯂꯣꯝꯗ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯂꯣꯌꯥꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯉꯤ꯫ ꯑꯕꯦꯝꯃ ꯆꯠꯂꯣ, ꯐꯤ ꯈꯔ ꯂꯧꯊꯔꯣ ꯊꯨꯅ, ꯏꯃꯥꯁꯤ ꯍꯣꯏꯗ ꯍꯥꯏꯔꯨꯈꯤꯅꯣ, ꯆꯠꯂꯣ, ꯑꯉꯥꯡꯁꯦ ꯗꯣꯛꯇꯔ ꯄꯨꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯈꯨꯠꯇꯣ ꯏ ꯊꯣꯛꯄ ꯍꯦꯟꯈꯤꯕꯅ ꯋꯥꯈꯜ ꯃꯥꯡꯕꯅꯤ꯫ ꯂꯣꯌꯥꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯤ, ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯨꯕꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯀꯥꯗꯩ ꯐꯤ ꯈꯔ ꯌꯦꯡꯗꯨꯅ ꯕꯦꯒ ꯑꯃꯗ ꯍꯥꯞꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯐꯤꯁꯨ ꯏꯟꯁꯤꯜꯂꯤ꯫ ꯃꯅꯤꯡꯗ ꯁꯤꯟꯊꯥꯕꯨ ꯃꯥꯅ ꯉꯥꯛꯄꯤꯗꯨꯅ ꯐꯝꯃꯤ꯫ ꯃꯥꯔꯁꯟꯁꯨ ꯊꯨꯅ ꯀꯥꯈꯤꯗꯨꯅ ꯒꯥꯔꯤꯗꯣ ꯄꯥꯏꯈꯩ ꯊꯧꯗꯣꯛꯈ꯭ꯔꯤ꯫ ꯂꯣꯌꯥꯁꯨ ꯅꯨꯄꯤꯗꯨꯗ ꯑꯍꯦꯟꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯛꯍꯟꯕꯤꯅꯨ ꯍꯥꯏꯗꯨꯅ ꯋꯥꯈꯜꯁꯦ ꯈꯟꯅ ꯈꯟꯅ ꯃꯥꯁꯨ ꯒꯥꯔꯤ ꯂꯩꯍꯧꯕ ꯑꯗꯣꯝꯗ ꯊꯣꯔꯛꯇꯨꯅ ꯃꯥꯔꯁꯟꯒꯤ ꯇꯨꯡ ꯏꯜꯂꯛꯏ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯔꯁꯟꯗꯤ ꯂꯣꯌꯥꯗ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯤ꯫ ꯃꯥꯔꯁꯟ, ꯄꯥꯏꯈꯣꯝꯕ, ꯇꯤꯟꯅꯔꯤꯕ ꯃꯔꯨꯞ ꯑꯍꯨꯝꯁꯤꯗꯒꯤ ꯂꯣꯌꯥꯅ ꯈꯖꯤꯛ ꯇꯣꯉꯥꯟꯕꯅꯤ꯫ ꯃꯥꯔꯁꯟꯁꯨ ꯉꯥꯎꯏ, ꯉꯥꯎꯁꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯖꯗꯕ ꯃꯤꯅꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯑꯗꯨ ꯀꯨꯏꯕ ꯆꯍꯤꯗꯣ ꯃꯔꯨꯞ ꯑꯅꯤꯗꯨꯗ ꯐꯅ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯖꯗꯨꯅꯁꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯕ ꯅꯠꯇꯦ, ꯂꯥꯏꯖꯗꯕꯅꯤ ꯃꯥꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯊꯤꯈꯤꯕ, ꯈꯧꯔꯥꯡꯅ ꯉꯥꯏꯈꯤꯕ꯫ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯗꯨꯅ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯝꯗꯨꯅꯁꯨ ꯃꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗ ꯊꯝ, ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯤ, ꯅꯨꯄꯤ ꯃꯥꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯃꯁꯣꯡ ꯐꯅ ꯂꯦꯞꯂꯤꯕꯅꯤ꯫ ꯂꯣꯌꯥꯁꯨ ꯐꯩ, ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯥꯅ ꯁꯤꯟꯊꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯁꯣꯏꯗꯅ ꯍꯥꯏꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯃꯤꯁꯛꯇꯣ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯑꯣꯏꯔꯕꯁꯨ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯔꯨꯞ ꯑꯅꯤꯁꯤꯗꯒꯤ ꯈꯖꯤꯛ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯏ꯫ ꯐꯖꯕ ꯅꯨꯄꯤ ꯎꯕꯗ ꯉꯥꯏꯍꯥꯛ ꯃꯤꯠ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯅ ꯂꯛꯅꯔꯨꯕꯁꯨ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯃꯛꯅꯁꯨ ꯁꯤꯟꯊꯥꯅ ꯃꯥꯕꯨ ꯁꯥꯎꯕꯅꯤ꯫ ꯂꯣꯌꯥ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯃꯄꯤꯁꯨ ꯇꯥꯔꯛꯏ꯫ ꯏꯉꯥꯎ ꯉꯥꯎꯕꯤ, ꯏꯁꯧꯇ ꯂꯥꯡꯕꯤ ꯃꯉꯣꯟꯗꯇ ꯑꯣꯏꯅꯖꯕꯤ ꯅꯨꯄꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯃꯇꯧꯗꯣ ꯅꯤꯡꯁꯤꯡꯗꯨꯅ